Akasvani Imphal Ketrimayum Chitrabhanu na pau pazari ahanbada maru oiba pau. Raisi ki Transport Mantri Kasimba Sumna Hairi Manipur State Transport na miyangi yengduna bus service hauna na bapaikaliba thorang asida miyam na mating pangbiyu. Sankritanbu UNESCO gi Intangible Cultural Heritage of Humanity gi kanglupta jankiba numi puning singduna ngasi Sankritan numit palan tori. BJP ki luchingba Devendra Fadnavis Maharashtra gi Mukhyamantri oina hayeng wasak loragani. Lebas ki larba miyosing idamakta Kendra Sarkar na pakagi yum koti ani lak marfudra mga saragani amasung Kendra Sarkar gi Defense Acquisition Council na Bharat Navy bu mapangan kangkatana na ba anobu kuzukulai sing lene na ba lupa koti lising kunma thoi charter humbudrani thoi gi senfam kai thokle. Imphal dagi Senapati amasung Imphal dagi Chitrabhanu phauba public vehicle service toba ngasi dagi horagani haina Raja Sarkar na khangan khrabasu passenger amata laktaba dagi gari amata chenkidre hairi. Raja gi Chief Secretary Vinit Joshi na thokpa cherol amagi matung inna Santi Raksa gi phibam khupna yingsilaba matungda miyangi khudong chadaba ko hannabagi damakta public vehicle singi service toba horagani haina ngarang khangan lakhibani. Manipur State Transport ki gari sing chenana bahawna Honanaba gari amadi driver sing sem saduna lekhi adubu passenger amata laktabadegi gari sing amata chat khide ngarang thadoro ki Chief Secretary gi cherol adugi matung ina ngasi degi mathok toba hogotaba lambi sing adudi Imphal degi Kangpokpi fauduna Senapati fauba amasung Imphal degi Bishnupur fauduna Churachandpur faubigini lonena mafum adudegi amuk Imphal da halakpagi bus servicing asini. Raja ki Transport Mantri Kasimba Sumna Hairi Manipur State Transport na miyangi yengduna bus service hauna na ba paikhaliba thorang asida miyam na mateng pangbiyu. Ngasi pangmi singa unaba amada mantri na hai matam khara lepduraba bus service lakliba Christmas kumhagi yenglaga Imphal Churachandpur amasung Imphal Senapati bus service amuk nauna hauna na ba sarkar na warep lokhibani mahangna hai. Manipur Labour Praja Mayambo in a bulldozer Nimbase, Manipur Sida, Peace, Laxno, Hepsi Ahmada Hanninge. Jingmi Kiana Poche Lobalakpa, Chida, Manipur State Transport Side, Kachikan Warisu Mateng Bangbasina, Chatuk Chasinda, Nungai Gadra, Haibegi Emda, Manipur State Transport Shiliba, Belsi Huji Diary Dore, Mayamgi Corporation to Nigeria Living a Sisu Equipos Marishi, Tarong Doraga, Senabdi the Chatnaba, Mau the Chatnimba, Aduga, Jordan Chatnima Sing the Magda Equi, Diary Doraga, Tum Tamiramne, Mayam Irang Dobigno. Amaramda Raja Sarkar na public vehicle service toba horagani haiba wafam asiki mayokta Kangpokpi jila dangarang hingnong yaidegi kaukiba pungni funipan gi shutdown na miyamgi punsida chawna kaiba thokle. Sarkar gi anoba thorang adugi mayokta leiduna changsiliba shutdown gi khongjang manungda office sing dukan sing thong hangna kide lampi da gari chatpagi chang hanthaki masing yamlaba nupi sing thoroktuna jila asigi gambi faida khongjang changsin khi. Sankritanbu UNESCO gi Intangible Cultural Heritage of Humanity gi kanglupta chankiba numit puning singduna ngasi Sankritan numit palan tawri mapung oiba thoram Imphal East Zilla gi Wangkhai Ningthem Pukri mapal da leiba Sri Ramji Prabhu Mantapta Raja gi Art and Culture Bifak amadi Manipur na Sankritan apunbana punna sinduna pangthokhi Raja asigi Chanabi amadi nat ka mari lena ba pung isai yauna performing art makhal asi English ngani tarahomdoi gi December tang mari degi terer fawa Azerbaijan gi Baku da pangthokkiba UNESCO gi Nipan Suba Intergovernmental Committee gi mifam da khatuna UNESCO gi Intangible Cultural Heritage of Humanity gi kanglupta chanba ngamlakhibani. Numit asibu ningsingbu oina December maribu Sankritan numit haina palan tawragani haina hokiba chehi lisingani kunma thoida Raja Sarkar na lokthokibani. Sri Ramji Prabhu Mandapta Pangthokkiba palan thoram asida lekhidraba Guru Rajkumar Singhaji Singhagi mafamda haikhalekat tamduna ikai khumnaba utkhi thoram aduda Manipur Nat Sankritan gi apunba president oriba Sangit Nata Academy Award lemo popom lakpati amasung Raja Sarkar gi Art and Culture Bivaki Commissioner M Joy Singh Saruk yakhi lonena Manipur Nat Sankritan apunbagi kambuna minute marfudragi oiba Nat Sankritan utkhi. Numit asigi palan thoram Regional Center for Cultural Heritage Manipur amasung Yaripok Sangit Ashram nata College na sinduna Yaripok Bamo Lekai da pangthokre thoram aduda JN Manipur Dance Academy Imphal amadi ati tonga ba Sankritananga marilina ba institution singi mihusina saruk yakhi pawgi marak than atemba break ama
Manipur amata ngairaba cancer layangi PET CT machine leiraba AOI Babina Speciality Hospital na cancer khangdokpada chawna mateng pangli. Machine asina cancer gi stage lepa amadi anaba mafam sing khangdokpagi amata ngairaba machine ni. CMHT PMJAY health card paiba singi oina lemna khudong chaba pizeri. Dr. Singna tumor board phamduna anaba sing layeng bada chawna mateng pangli. Akupa marol gidamak NABH Panglaba AOI Babina Speciality Hospital, Sajiwa Jail Road, Khabaisoy, Imphal East, Tanabiu. Tabiriba Pawasi, Akasvani, Imphal Dini. BJP Luchingba Devendra Fadnavis Maharashtra ke Mukhyamantri oina hayang wasak lorgani ngasi phongkiba BJP ki core committee meeting da Mahapur Legislative Party ki Luchingba oina khankhibani mifam aduda Kendra ke Sel Mantri Nirmala Sitaraman amasung Gujarat ke hanagi Mukhyamantri Vijay Rupani bu BJP dolgi observer oina saruk yakhi hayang Pradhan Mantri Narendra Modi amadi BJP ki mukhok thongba Luchingba sing yauna South Mumbai के आजाद मैदान दा मुख्यमंत्री देवेंद्र फडणवीस मुख्यमंत्री ओइना वसक लोगनी निंगशिंग बयाय पुण्य सीट चनी मरफुगनी पान लेबा महाराष्ट्र विधानसभा की मिखलदा बीजेपी ने सीट चामा कुंट्रानी तोय शिवसेना ना यांखैतरे नेशनलिस्ट कांग्रेस पार्टी ने सीट हुंपुमातोय शिवसेना उद्धव बला सायब ठाकरे ना सीट कुन इंडियन नेशनल कांग्रेस ना सीट तरातरु अमसुंग लेमहोरिबा सीट सिंगना अटोप डॉल सिंगना फंगनखिबेनी केंद्र की रूरल डेवलपमेंट मंत्री शिवराज सिंह चौहान हाईरी लेबास की लाइब म्यूज की दमकता केंद्र सरकार न पक्का की युम कोटी 2,40,000 सारगनी ngasi New Delhi da pangthopa pawgi mifam amada wa ngangluduna mantri na hai lakliba chahi manga asida yum koti ani hena saragani mahna makha tan hai PM Awas Yojana Rural gi makha da yum la kuntrani pan sana na balupa koti lising tara chachu hena kaithokle Sri Srivastava na hai PM Janman gi makha da senba chahi lising ani kunmari kumnga gi oina travel miyang gi damak te yum lising ni phumnga hena sakre nupi da hen basakti pi bi gi matang da paladuna mantri na hai Azibika mission da nupi koti tara hena saruk yari mangna hai hojik phaboda nupi koti ama lak tara manga lakpati didi sing oikre Jiribam da angang hum yauna myotoru hat ki wi thogdo adubu thizna ba fact finding team ama semle Manipur State Commission for Women na thokpa cherol man hai team asida commission ki chairperson amasung member ani yauri mir kambu asina mamang ta gi kungani panda Jiribam da chatuna mya asigi matang da thizin ki mir kambu asina lekhidraba myoising adugi imung manungi myoising ga su unakhi Assam Rifles na sindina deal with company commander haiba thoram ama none zila gi Hokchung COB da pangthokre thoram asi Assam Rifles amadi mapungoina naha amadi angang yauna lamdam adugi miyanga apaba mari thamna bagi pandam da pangthokpani maduda uja maheru sing amadi kulgi myoising na saruk yakhi Board of Secondary Education Manipur Loba English ani kunmagi class 10 parikha gi form fill up tha asigi taratruk tegi horagani mari lena ba high school amasung higher secondary singna board ki website tegi akopa maro khangba yagani haina board asigi cherol aman hairi Akasvani Imphal gi pau tabiri Ngaksal Mantri Rajnath Singh na Luchingba Kendra Sarkar gi Defense Acquisition Council na Bharat Navy puma pangan khanna ba anobu khuzuklai single ne na ba lupa koti lising kon ma toi charter humbutra ni togi senfam kai tokle New Delhi dangarang pangkiba council gi mifam na Bharat Navy na pangthok leba maritime operation amasung leba asige samudrangam khoi paringda ngaksal gi fifam fagat na ba amadi mi kan bagi thabak singda khudong chawsna na ba anoba water jet jahaz kuntra ma toile ne na ba warep lokhi Council asina Bharat Mahasagar amasung Bangop Sagar da piracy singna thabak thorum sing thingba yauna Bharat ki samudra mapan da leiba thau sungpham yauna maru oiba mafam sing ngaksen bagi thabak kangkhan hana ba atopa advanced light helicopter amasung first interceptor craft sing su lene na ba yanakhi Sarkar na hari leba asigi nupi sing da akhanaba miyang thamduna cooperative society sing hena chakhot hana bagi damak da National Cooperative Development Corporation NCDC na lupa koti lising tare chapter sunu nipan ge senpham kai thokle Rajya Sabha de iduna piba pakhum amada kendra gi corporation mantri Amit Shah hai lebasik oina register ba nupi singu oiba cooperative society lising kudmanga chahum marphu manga leiri mangna hai NCDC na nupi singi sel tungi pibam pagan hana ba yauna lalot uti ki pibam hena fagat hana ki damakta achobo thodang lori Sri Sahan High Cooperative Sector Sing the Nupi Singbu Hena Saru Yahanab ki pandam da Sarkana Tongan ba Thorong kya paikali Mangna Hai Leba Sida Dairy Cooperative Lak ama lising ni Fumari Hena Matok Tori Masida Kungangi Nupi Singna Mapung Oba Thodang Lori
Sarkarna hairi leba asida Zilla Chatre Marfugnipangi Manungda Zilla Chatre Humbudrama Panda 5G service ki khudong chaba leire Lok Sabha da iduna piba pakhum amada Kendra Communication amasung Rural Development ki Raja Mantri Pema Sani Chandrasekhar Hai leba asida 5G based transceiver station lakmari makha hena install tawkhre mangnai samudra khungpan yauna ate mafum kya da telecom service provider singna 5G service ki khudong chaba sing phangali Kendra ki Griha Raizamantini Nityananda Rain Hairi Hokiba Chehi Manga Asida Leba Asigi Zila Humpuda left wing extremism gisai thingsing Lakshin Bangamle Wafuma Singasi Raja Sabad Iduna Piba Pakum Amadasri Nityananda Rain Phungdokibani Mang Hai left wing extremism Tenana Ba Paikatpa National Policy Amasung Action Plan na mapam sing asida hingsa gi thogdok sing hantan bangamle mantrin hai english sing ani taraga yengna bada hoji hingsa gi mari lena ba thogdok sing chada humbudra humdoi gi changda hanthare mangna hai lanmi gi mi sing amasung mi chamsibe gi changsu hanthare European Space Probatory Satellite Puba Indian Space Research Organization ISRO gi PSLV C57 hayeng nungtil pung mari minute taran thoi chepa matamda thagat lagani PSLV C57 rocket na European Space Agency gi kilogram changa yangkhai lumba probatory satellite ase Sri Harikotha da leiba Satish Dhawan Space Center dagi ngasi nungthil pung mari minute nipan da thagan na ba sem sakibani adubu khudongcha da bakhara leiba dagi satellite ase hayeng thagan na ba nauna matam lekhibani satellite asina numit ki atmosphere madi solar wing gi matang da kumna thijna ba pandam thamli ingkum zalising maga Chamapon Humbudra Matogi Operation Trident da Ningsing Duna Leba Asinanga Si Bharat Navy Numit Pangthokli Puri gi Blue Flag Beach da Pangthokpa Numit Asigi Palantharam da Rashtrapati Draupadi Murmu Saru Yakhi Ningsing Baya Ingising Chamapon Humbudra Matoi da Bharat amasung Pakistan gi landa Bharat Navy na Pakistan gi lanjas PNS Kabaryaw na atopa jahaz ahum tugaiduna chawna mai pakiba adubu Ningsing Duna Varki Navy Numit Asi Pangthokpani Hauzik Sana Bagi Pau Chitrabhanu Ganga degi Men's Hockey Junior Asia Cup ki final da Bharat ka Pakistan ga ngasi numidang pung nipan makhai da sanaragani Oman gi Muscat tangarang sanakiba semi final da Bharat na Malaysia bu panjal ahum amada maithiba pi khibani Ani suba District Junior Indigenous Naga Wrestling Championship lisingani kunmari ngasi dagi Sanapati Jila gi Astro Turf Ground da horagani Tournament asi Tournament asi tha asigi taru phawa chathagani masida tongan ba chahi kanglup ki wrestler humputar una tongan ba category singda saru yari tournament asi Sanapati District Wrestling Association Manipur na Bharat Lanmi gi Red Shield Division gi santhang makhada sinbani kunma thoi suba battalion Assam Rifles amasung District Sports Association Chandel na sinduna chathariba Let Sifoi CR Nicholas Moyon Memorial Football Tournament ki ngasi sanakhiba match da Kapam Development Club Chandel na Sandon Pokpi YC bu Panjal Mari ahum da thoikre Sahi tarama pan makhagi Asia Cup One Day International Cricket Match ki Group A gi ngasi sanakhiba match amada Bharat na UAE bu wicket tara da thoikre Chitrabhanu Haujik aroi padamarui bapa umukhana Raizagi Transport Mantri Kasim Basum na hairi Manipur State Transport na miyangi yengduna bus service saunu na ba paikhaliba thorang asida miyam na mating pangbiu Sankritanbu UNESCO ki Intangible Cultural Heritage of Humanity ki kanglup ta chankiba numit pu ningsing tu nangasi Sankritan numit palan tawri BJP ki luchingba Devendra Fadnavis pu Maharashtra ki Mukhyamantri oina hayang wasak lawragani Leba si ki lariba miyosing ki damakta Kendra Sarkar na pakagi yum koti anila mafudra mga saragani amasung Kendra Sarkar ki Defense Acquisition Council na Bharat Navy bu mapangang tangkat hanaba anabu khuzukulai sing lene na ba lupa koti lising kun matoi chatat humbudra ni thogi senfam kai thoklei Paulo Zere